Hello everyone. Ngasi akhoi Skoda KYLAQ Imphal da su yaure ko mem. Aduna kana ko mesin house na akhoi Skoda KYLAQ yeng bining ba leragadi ai contact number ai description dum hapcharam ge ada contact to biro aduga laga dum yeng bi ba dum yagani aduga ma test ride tawninge test ride tawi khudong chaba dum lerani ado hai ba gari si akhoi Skoda gi da latest oina haiba tare ngarang khatang launch tawdungai ba gari ni ko ado yang mina sih hari bergari sih kamai tahu ke hari itu detail soal sih video saya matang matang hajar lagi, atau gari saya yang betul masak sudah fajar ego, ada lagi magi interior, ada lagi magi product quality, ada lagi magi build quality ko, gari saya everything right now yang betul fajar ya, ada details kami nari, atau karena kami sih channel sih nong nanti nabi yaorakan subscribe like and share semua topsan biro, gari kemari lagi nama content sing matang matang kurgal apa adom dan miss itu nabi itu mak bell icon tu press to view ko, atau di video sih horror gitu. Okay, video sih horror sih. Atau ihan anda gari segi magi price tu hanya itu hajar ego. Gari segi magi price sih aku lagi on road tu tum hajar ego. On road sih aku lagi 9,30,195. Sedikit horror ga goes up to aku lagi 16,67,359. Smile lagi. Atau price sih just masih aku lagi fix. Habis di matam gitu amoy update tu lagi ni ko. Atau ai contact number dan tanah biraga dum details so na mahung phana khang ya ga su contact number da tanah da khang bi ya ga ko okay guys keno se how se video se price high gram matung da magi front da gi hana dum tala asi ko yang bio magi look se ko gari se magi Skoda gi magi signature grill ko ai tongan ba ma looks adum hapet loi manani ko grill se ko singi aduga Skoda KYLAQ Ki mai grill jo sum jeng biro ko mai dum ubani ko mai na lai ba ko adon gari se masak se yeng bada adum fajar ha batare yeng yam nuai re ad magi se glossy chrome balona magi grill je mai na lai ko aduga sodena ko DRL gi kenon ni se lai adigi se projector adigi LED de ko mai na magi headlight ki setup just main layer magi grill ji use main layer ni ani pattern main ga tawar ko aduga som di yang biro adi magi sina to hokini ko aduga magi bonnet ki magi kenos good iba magi design ko yeng bada dum phajal lab tare aduga koi gi site ta chatring da magi engine je koi engine gi option je koi gi 1 liter turbo adagi automatic ne manual ne ani des main phangani ko ado magi engine ge power output na bagi 114 bhp aduga 178 newton meter ko smaina magi power output smaina laigani ko ado gari di yam china powerful ore thauda yamna nuai ni ko ado magi segment da laiba bagi ado magi competitors sing ha gadi Mahindra gi XUV 300 ko bagi Hyundai gi Venue adi Kia gi Sonet adagi Tata gi Nexon ko sumaina mai competitors mayam lai ko ado adum gari sing che adum kogi adom na consider tawbi ga ga di test drive adum compulsory adum tawge yeng bio adom gi magi sagi comfort to ado yeng bio ado noi gi needs kogi daka lai ba kaino purpose sing do ado fulfill oiraga di adom na consider tawge na khali ba gari do adum yare ko ado price point da yeng ju Skoda gi khwaidagi kogi yamna budget friendly da puthokpa dum gari makhal oidoni haiba gari si ko ke Skoda gi KYLAQ ko si se budget friendly da sub 4 meter gi SUV ha batare sing ha ga di ado mai overall mai dimension jo screen dum hapsarage ado side lom da lakpa ganda yeng biro spine ogani side se ado ga side la engage da magi gi ground clearance 189 ko mm gi sang spine wang ko adum decent enough oirega aduga sigi magi saka se yengiro
ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯇꯥꯌꯔꯗ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯥꯁꯤ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ 205 55 R17 ꯏꯟꯆ ꯂꯥꯛꯀꯅꯤꯀꯣ ꯗꯤꯛꯁ ꯕ꯭ꯔꯦꯛꯅꯤꯀꯣ ꯃꯃꯥꯡꯒꯤꯁꯦ ꯑꯗꯣ ꯃꯥꯒꯤ ꯕ꯭ꯔꯣꯗꯅꯦꯁ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ 17 ꯏꯟꯆ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯃꯥꯒꯤ ꯂꯣꯋꯔ ꯚꯦꯔꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯇꯩꯗꯗꯤ 16 ꯏꯟꯆ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯄ꯭ꯔꯦꯁꯇꯤꯖ ꯇꯣꯞ ꯃꯣꯗꯦꯜꯗꯨꯅꯤꯀꯣ ꯑꯁꯤ ꯃꯥꯒꯤ ꯁꯁꯄꯦꯟꯁꯟ ꯁꯦꯠꯑꯞ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯌꯔꯤꯡꯁꯦ ꯁꯤꯗ ꯇꯦꯛꯁꯆꯔꯒꯁꯦ ꯈꯔ ꯌꯥꯎꯋꯦꯀꯣ ꯒꯥꯔꯤꯁꯤ ꯌꯦꯡꯕꯗ ꯐꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦ ꯑꯗꯣ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯀ꯭ꯔꯣꯝꯁꯦ ꯍꯥꯐ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯄꯨꯔꯥ ꯐꯨꯜꯗꯤ ꯇꯧꯗ꯭ꯔꯦꯕꯀꯣ ꯊꯣꯡꯁꯦ ꯑꯗꯨꯒ ꯔꯨꯐ ꯔꯦꯜ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤꯁꯤꯅ ꯑꯩꯈꯣꯏ ꯗ꯭ꯔꯝ ꯑꯣꯏꯕꯀꯣ ꯕ꯭ꯔꯦꯛꯁꯦ ꯑꯗꯒꯤ 45 ꯂꯤꯇꯔ ꯀꯣ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯂꯨꯛꯁꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯎꯔꯅꯤ ꯁ꯭ꯀꯣꯗꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯊꯥꯔꯅꯤꯀꯣ ꯕꯦꯛ ꯀꯦꯃꯦꯔꯥꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯀꯣꯗꯥꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯄꯦꯇꯔꯟ ꯑꯁꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯒ꯭ꯂꯣꯁꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤꯅ ꯕ꯭ꯂꯦꯛ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯦ ꯒꯥꯔꯤꯁꯤꯒꯤ ꯌꯦꯡꯕꯗ ꯐꯖꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯁꯤꯗ KYLAQ ꯍꯥꯏꯅ ꯊꯥꯔꯦꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠꯁꯤꯒꯤ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯌꯦꯡꯕꯗ ꯑꯗꯨꯒ ꯁꯤꯗ ꯔꯤꯌꯔ ꯋꯥꯏꯄꯔ ꯂꯩꯔꯦ ꯗꯤꯐꯣꯒꯔ ꯂꯩꯔꯦ ꯍꯥꯏ ꯃꯥꯎꯟꯇꯦड ꯁ꯭ꯇꯣꯞ ꯂꯦꯝꯞ ꯁꯥꯔꯐꯤꯟ ꯑꯦꯟꯇꯦꯅꯥꯁꯤ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯦꯒꯃꯦꯟꯗ ꯑꯗꯨꯝ ꯃꯥꯁꯦ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯐꯖꯅ ꯆꯥꯎꯔꯦꯀꯣ 446 ꯂꯤꯇꯔꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯑꯣꯀꯦ ꯃꯥꯒꯤ ꯁꯣꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯂꯣꯛ ꯑꯟꯂꯣꯛ ꯑꯩꯈꯣই ꯕꯨꯠ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯤ ꯁꯤꯅ ꯅꯝꯃꯅꯤ ꯑꯗꯨꯒ ꯕꯨꯠ ꯂꯣꯛ ꯑꯣꯀꯦ ꯁꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯌꯥꯝꯗ ꯌꯥꯎꯅꯗꯕ ꯐꯤꯆꯔ ꯑꯃꯀꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯄꯥꯔꯁꯦꯜ ꯇ꯭ꯔꯦꯁ ꯁꯤꯁꯦ ꯑꯩꯈꯣꯏ ꯔꯤꯃꯨꯚ ꯇꯧꯕ ꯌꯥꯏꯕ ꯔꯤꯃꯨꯚ ꯇꯧꯔꯒ ꯔꯤꯃꯨꯚ ꯇꯧꯕꯗꯤ ꯂꯣꯏ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯊꯝꯐꯝꯁꯦ ꯉꯁꯥꯏꯒꯤ ꯂꯩꯇꯕꯗꯣ ꯑꯗꯣ ꯁꯤꯒꯤꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯁꯤꯒꯤꯁꯦ ꯁꯤꯗ ꯍꯥꯞꯆꯤꯟꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯁꯤ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨ ꯁꯤ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯄ꯭ꯔꯥꯛꯇꯤꯀꯦꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯕꯨꯠ ꯔꯤꯗꯤꯡ ꯂꯦꯝꯞ ꯌꯥꯎꯔꯦ ꯑꯗꯨꯒ 3 kg ꯍꯨꯛ ꯀꯣ ꯑꯗꯨꯝ ꯍꯦꯡ ꯇꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯌꯥꯟꯕꯒꯤ ꯁꯥꯏꯠ ꯑꯅꯤ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯃꯥꯒꯤ ꯁ꯭ꯄꯦꯌꯔ ꯇꯥꯌꯔꯁꯤꯀꯣ 195/50 R16 ꯀꯣ ꯋꯥꯟ ꯁꯥꯏꯖ ꯑꯃ ꯍꯟꯊꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ 60/40 ꯁ꯭ꯄ꯭ꯂꯤꯠꯁꯨ ꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯁꯤꯗ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯨꯠ ꯄꯥꯏꯐꯝꯁꯦ ꯃꯣꯏꯅ ꯁꯤꯗꯩꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯃꯆꯩ ꯑꯃ ꯁꯤꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯗꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯃꯥꯒꯤ ꯏꯟꯇꯔꯤꯌꯔꯒꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯒꯦꯀꯣ ꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯌꯥꯎꯔꯦꯀꯣ ꯁꯤ ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜꯂꯤ ꯐꯣꯜꯗꯦꯕꯜ ꯑꯣꯏꯔꯦꯀꯣ ꯁꯤ ꯑꯟꯂꯣꯛ ꯇꯧꯔꯁꯤ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯑꯅꯤꯕꯀꯣ ꯑꯣꯀꯦ ꯆꯪꯉ ꯌꯦꯡꯉꯁꯤꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯃꯥꯒꯤ ꯏꯟꯇꯔꯤꯌꯔꯁꯤꯀꯣ ꯃꯥꯒꯤ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯅꯤ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯁꯤꯒꯤ ꯇꯣꯞꯇꯗꯤ 7 ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯁ ꯀ꯭ꯂꯥꯁꯤꯛꯇꯅ ꯑꯃꯨꯛ ꯃꯈꯜ 3ꯃꯨꯛ ꯂꯥꯛꯀꯅꯤ ꯀꯂꯔ ꯑꯣꯞꯁꯟꯁꯦꯀꯣ ꯃꯥꯒꯤ ꯚꯦꯔꯤꯌꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯂꯩꯔꯤꯁꯦ ꯀ꯭ꯂꯥꯁꯤꯛ ꯀꯣ ꯁꯤꯒꯅꯦꯆꯔ ꯄ꯭ꯂꯁ ꯑꯗꯨ ꯄ꯭ꯔꯦꯁꯇꯤꯖ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯒꯅꯦꯕꯀꯣ ꯄ꯭ꯔꯦꯁꯇꯤꯖꯅꯤ ꯑꯗꯨ ꯃꯥꯒꯤ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯈꯔ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯃꯥꯒꯤ ꯁꯥꯎꯟꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯁꯤꯗ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ORVMꯒꯤ ꯁꯦꯠꯇꯤꯡꯁꯤꯗꯩꯗ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯀ꯭ꯔꯣꯝ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯌꯥꯝ ꯐꯖꯅ ꯌꯥꯎꯋꯦ ꯁꯤ ꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ 6 ꯋꯦ ꯑꯦꯗꯖꯁꯇꯦꯕꯜ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯁꯤ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯑꯦꯗꯖꯁꯇꯦꯕꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜꯂꯤ ꯑꯦꯗꯖꯁꯇꯦꯕल ꯂꯣꯏ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ 6 ꯋꯦꯗꯀꯣ ꯁꯤ ꯌꯦꯡꯉꯨ ꯄꯥꯝꯕ ꯁꯤ ꯋꯥꯡꯈꯠꯍꯟꯒꯦꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯀꯣ ꯁꯤꯠꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯒꯦꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯅ ꯑꯃꯨꯛ AC ꯚꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ AC ꯚꯦꯟꯁꯤꯁꯨ ꯌꯥꯝꯅ ꯇꯆꯁꯦ ꯄ꯭ꯔꯤꯃꯤꯌꯝ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯀꯣ ꯌꯦꯡꯕꯗꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯕꯦꯒꯁꯦ 6 ꯑꯦꯌꯔꯕꯦꯒꯇ ꯑꯗꯨꯝ ꯂꯥꯛꯑꯅꯤꯀꯣ ꯂꯦꯗꯔꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯥꯏꯠ ꯍꯣꯜꯗꯔꯁꯨ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯦ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯌꯥꯝꯁꯤꯗ ꯌꯥꯝ ꯐꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯕ ꯃꯇꯝꯒ ꯑꯣꯏꯔꯛꯄꯁꯤꯗꯀꯣ ꯌꯥꯝꯅ ꯐꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯦ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯒ ꯑꯅꯤꯃꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯚꯦꯟꯇꯤꯂꯦꯇꯦꯠꯁꯦ ꯑꯅꯤꯃꯛ ꯁꯣꯝꯒꯤꯁꯨ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯔꯅꯤ ꯁꯤ ꯂꯣꯏ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯔꯅꯤꯀꯣ ꯍꯦꯠ ꯔꯦꯁꯁꯦ ꯑꯗꯩ ꯀꯥꯈꯠꯂꯒ ꯃꯥꯏ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯒꯤ ꯀꯩꯀꯩ ꯌꯥꯎꯕꯒꯦ ꯍꯥꯏꯕꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯑꯩ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯥꯒꯤ ꯀꯝꯐꯔꯠꯇꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯆꯞ ꯆꯥꯅ ꯑꯩ ꯁꯤꯗ ꯐꯝꯃꯀꯥꯟꯗ ꯑꯩꯒꯤ ꯁꯥꯏꯠꯁꯦ ꯁꯥꯏꯠ ꯍꯣꯜꯗꯔꯁꯤꯅ ꯐꯖꯅ ꯑꯩꯁꯦ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯅ ꯐꯖꯅ ꯐꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗꯕꯤꯗꯀꯣ ꯐꯖꯅ ꯊꯝꯕꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯊꯥꯏ ꯁꯞꯄꯣꯔꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯥꯏ ꯁꯞꯄꯣꯔꯠꯁꯦ ꯌꯦꯡꯉꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯔꯦꯕꯀꯣ ꯑꯩ 5.89 ꯃꯨꯛꯀꯤ ꯆꯥꯡꯅꯦꯕꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯊꯥꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯦꯅꯨꯋꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯔꯗꯤ ꯄꯦꯗꯜ ꯁꯤꯇꯔꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜꯒꯤꯀꯣ ꯁꯣꯝꯒꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ MID ꯁꯤꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤꯅꯤ ꯄꯨꯔꯥ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗ ꯌꯦꯡꯉꯨ ꯁꯤꯗ ꯀꯌꯥ ꯀꯤꯂꯣꯃꯤꯇꯔ ꯄꯤꯔꯦ ꯑꯗꯩ ꯁꯤꯗ ꯐꯨꯌꯦꯜ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯟꯁꯁꯨ MT ꯀꯣ ꯌꯥꯝ ꯊꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯆꯔ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ RPM ꯃꯤꯇꯔ ꯀꯣ ꯁꯤꯗ ꯄꯤꯔꯤꯁꯦ ꯑꯗꯩ ꯇꯦꯝꯄꯔꯦꯆꯔ ꯀꯣ ꯑꯗꯩ ꯇꯥꯏꯃꯤꯡ ꯑꯗꯒꯤ ꯃꯄꯥꯟꯒꯤ ꯇꯦꯝꯄꯔꯦꯆꯔ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯂꯣꯏ ꯄꯤꯔꯦ ꯑꯗꯣ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯤꯗꯒꯤ ꯂꯣꯏ ꯁꯥꯟꯅꯒꯗꯣꯏꯅꯤꯀꯣ ꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯏꯟꯐꯣꯔꯃꯦꯁꯟ ꯃꯥꯏ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯗꯨꯗ ꯑꯗꯨꯝ ꯊꯝꯃꯒ ꯑꯗꯨꯝ ꯊꯧꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦꯕꯀꯣ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ 2 ꯁ꯭ꯄꯣꯛ ꯈꯛꯇꯅꯤꯀꯣ ꯌꯥꯝꯅ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯗꯤꯖꯥꯏꯟꯗ ꯍꯥꯞꯄꯤꯔꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯤꯒꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯆ ꯀꯣ ꯐꯖꯅ ꯂꯦꯗꯔꯅꯀꯣ ꯁ꯭ꯇꯤꯆ ꯐꯖꯅ ꯇꯧꯋꯦꯀꯣ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯝ ꯇ꯭ꯔꯤꯠꯃꯦꯟ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯑꯩꯈꯣꯏ ꯁ꯭ꯇꯤꯜꯒꯤ ꯀ꯭ꯔꯣꯝꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦꯕꯀꯣ ꯌꯦꯡꯕ ꯑꯗꯨꯝ ꯃꯦꯇꯔꯤꯌꯦꯜꯁꯦ ꯇꯆ ꯑꯦꯟ ꯀꯩꯅꯣ ꯐꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝ ꯈꯔ ꯑꯗꯨꯝ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯄꯥꯏꯕꯗ ꯁꯣꯂꯤꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯁꯀꯨꯂꯔ ꯑꯣꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦꯕꯀꯣ ꯍꯦꯛ ꯒꯥꯔꯤꯁꯦ ꯌꯦꯡꯉꯣ ꯑꯇꯩꯗꯤ ꯁꯨꯝ ꯇꯧꯕ ꯀꯥꯟꯗ ꯒꯥꯔꯤ ꯇꯛ ꯇꯛ ꯇꯧꯕꯗ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯑꯃ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨꯅ ꯃꯦꯇꯔꯤꯌꯦꯜ ꯑꯗꯒꯤ ꯗꯤꯖꯥꯏꯟ ꯃꯅꯨꯡꯒꯤꯀꯣ ꯄꯨꯔꯥ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯃꯁꯀꯨꯂꯔꯁꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯑꯦꯟ ꯀꯦꯞꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯁ ꯇꯦꯁ ꯇꯧꯕ ꯀꯥꯟꯗꯅꯦ 5 ꯁ꯭ꯇꯥꯔ ꯁ꯭ꯀꯣꯔ ꯇꯧꯕ ꯉꯝꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯑꯣꯏꯌꯦꯕꯀꯣ ꯒꯥꯔꯤꯁꯦ ꯃꯥꯏ ꯔꯦꯇꯤꯡꯁꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 10 ꯏꯟꯆꯀꯤ ꯃꯥꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯇꯆ ꯔꯦꯁꯄꯣꯟꯁ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯁꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯁꯤꯗ ꯀꯩꯀꯩ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯁꯞꯄꯣꯔꯠ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯅꯦꯚꯤꯒꯦꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯩ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅꯃꯛ ꯌꯥꯔꯛꯑꯅꯤꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯥꯏꯗꯜ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞꯀꯤꯀꯣ ꯐꯪꯁꯟ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯅ ꯐꯦꯟꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯚꯦꯟꯇꯤꯂꯦꯠ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯁꯤ ꯐꯦꯟꯒꯤ ꯀꯩꯅꯣꯗꯨꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯗꯤꯐꯣꯒꯔ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯌꯔ ꯐ꯭ꯂꯣꯒꯤꯗꯣ ꯁꯤꯗꯤ ꯂꯣꯏ ꯐꯦꯟꯁꯦ ꯁꯤꯗ ꯅꯝꯃ ꯁꯥꯟꯅꯗꯣꯏꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯇꯆꯀꯤ ꯃꯑꯣꯡꯗꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯍꯥꯏꯇꯥꯔꯦ ꯋꯦꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯒꯤ ꯃꯁꯤ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯤ ꯇꯥꯏꯞꯀꯤ ꯀꯣ ꯀꯅꯦꯛꯁꯟ ꯁꯤ ꯇꯥꯏꯞ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯅꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯄꯦꯁꯦꯟꯖꯔ ꯏꯌꯔꯕꯦꯒꯁꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯐ ꯑꯣꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯄꯤꯔꯦꯕꯀꯣ ꯑꯗꯩ 12 ꯚꯣꯜꯠꯀꯤ ꯁꯣꯀꯦꯠ ꯑꯃꯁꯨ ꯁꯤꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯌꯔ ꯂꯤꯚꯔ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯩ ꯀ꯭ꯔꯣꯝ ꯇ꯭ꯔꯤꯠꯃꯦꯟꯒ ꯌꯥꯎꯔꯅ ꯌꯦꯡꯕꯗ ꯐꯖꯍꯜꯂꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯁꯥꯏꯠꯇ ꯇꯣꯉꯥꯟꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯁꯣ ꯀꯩꯀꯩ ꯑꯗꯨꯝ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯁꯣꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯁꯣꯁꯤ ꯁꯣ ꯍꯥꯞꯐꯝꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅꯕꯨ ꯍꯥꯞꯄꯤꯀꯣ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯃꯨꯛ ꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯞ ꯍꯣꯜꯗꯔ ꯍꯥꯏꯇꯥꯔꯦ ꯀꯞ ꯍꯣꯜꯗꯔꯁꯤꯗ ꯑꯃꯨꯛ ꯃꯣꯏ ꯁꯨꯝ ꯇꯣꯉꯥꯟꯕ ꯁꯤꯗꯩꯗ ꯑꯃ ꯗꯣꯠ ꯗꯣꯠ ꯌꯥꯎꯔꯤꯁꯦꯀꯣ ꯁꯤꯅ ꯑꯩꯈꯣই ꯕꯣꯇꯜꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯏꯁꯥ ꯗ꯭ꯔꯥꯏꯚꯔꯅ ꯑꯗꯨꯝ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯒ ꯊꯧꯕ ꯌꯥꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯄꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁ꯭ꯂꯤꯞ ꯆꯠꯂꯤꯗꯅꯀꯣ ꯕꯣꯇꯜ ꯃꯈꯨꯝ ꯍꯥꯡꯕꯗ ꯑꯗꯨ ꯁꯤꯅ ꯈꯤꯇꯪ ꯐꯥꯗꯣꯏꯅꯦꯕꯀꯣ ꯒ꯭ꯔꯤꯞꯇꯣ ꯂꯩꯅꯅꯕꯒꯤꯅꯦ ꯍꯥꯞꯄꯤꯁꯦ ꯁꯨꯃꯥꯏꯅ 3 ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯥꯔꯝꯔꯦꯁ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯥꯔꯝꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯨꯡꯁꯤ ꯑꯗꯨꯝ ꯐꯖꯅ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯐꯖꯅ ꯂꯩꯀꯣ ꯗꯤꯞ ꯑꯗꯨꯝ ꯐꯖꯅ ꯑꯣꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯂꯥꯏꯗꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯁ꯭ꯂꯥꯏꯗ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯃꯃꯥꯡꯗ ꯈꯤꯇꯪ ꯆꯤꯡꯉꯛꯀꯦꯁꯨ ꯌꯥꯔꯦ ꯃꯅꯤꯡ ꯈꯤꯇꯪ ꯍꯟꯊꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ
ꯑꯗꯨꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯤ ꯑꯣꯇꯣ ꯗꯤꯃꯤꯡ IRBM ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯠꯁꯤꯁꯨ ꯌꯦꯡꯉꯨ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯀ꯭ꯋꯥꯂꯤꯇꯤꯗ ꯍꯥꯞꯄꯦꯀꯣ LEDꯗ ꯑꯗꯨꯒ ꯁꯣꯝꯗ sunroof ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯏꯟꯗꯤꯌꯟ ꯑꯩꯈꯣꯏ ꯀꯁꯇꯃꯔꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ sunroof ꯑꯗꯨꯝ ꯌꯥꯎꯔꯦ panoramic ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ Sennheiser ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯒ꯭ꯂꯥꯁ ꯑꯗꯨ ꯁꯤꯗ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ cool glove box ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯗꯖꯁꯇꯦꯕꯜ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯜꯇꯦꯠ ꯑꯃ ꯌꯥꯔꯦ ꯑꯗꯨꯒ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯑꯗꯨꯝ ꯌꯥꯔꯦꯕꯀꯣ ꯁꯦ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯌꯥꯔꯦ ꯇꯤꯜꯇꯦꯠꯁꯨ ꯌꯥꯔꯦꯕꯀꯣ ꯑꯅꯤꯃꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯌꯥꯝꯅ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯣꯗꯥꯒꯤ ꯌꯥꯝꯅ ꯑꯅꯧꯕ ꯌꯥꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯐꯤꯆꯔꯁꯤ ꯑꯃ ꯇꯤꯀꯦꯠ ꯍꯣꯜꯗꯔ ꯑꯃ ꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯇꯩ ꯑꯝꯇꯗꯤ ꯌꯥꯎꯗꯦꯀꯣ ꯁꯤꯗꯁꯨ ꯌꯥꯎꯔꯤꯀꯣ Sennheiserꯁꯦ ꯑꯣꯀꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯣꯀꯦ ꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯒ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯀꯥꯈꯠꯀꯨꯝꯗ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯣꯏꯗꯦꯀꯣ ꯁꯤꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯗꯣꯔꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯡꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯁꯣꯐ ꯇꯁꯇ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ ꯃꯥꯒꯤ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯁꯥꯎꯟꯁꯤꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦꯀꯣ ꯒꯥꯔꯤꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦ ꯒꯥꯔꯤꯒꯤꯁꯤ ꯊꯥꯏ ꯁꯄꯣꯔꯠ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯐꯝꯕꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯐꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯁꯤꯗꯩꯗ ꯍꯥꯏꯗꯤ ꯁꯤ ꯁꯥꯏꯠ ꯍꯣꯜꯗꯔꯁꯦ ꯁꯤ ꯐꯖꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯤ ꯑꯍꯨꯝ ꯐꯝꯕ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯌꯥꯅꯤ ꯍꯥꯏꯁꯤ ꯌꯥꯝ ꯐ꯭ꯔꯤꯂꯤ ꯌꯥꯝ ꯀꯣꯝꯅ ꯐꯝꯕꯗꯨꯗꯤ ꯑꯣꯏꯗꯤ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨ ꯃꯅꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ AC ꯚꯦꯟ ꯑꯅꯤ ꯄꯤꯔꯦ ꯑꯗꯣ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯃꯅꯤꯡꯗꯁꯨ ꯂꯥꯏꯠ ꯄꯤꯔꯦꯀꯣ ꯁꯨꯃꯥꯏꯅ LEDꯗꯀꯣ ꯁꯤꯗꯁꯨ ꯈꯨꯠ ꯄꯥꯏꯐꯝ ꯍꯨꯛ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ 3-point ꯁꯤꯠ ꯕꯦꯜ ꯑꯗꯨم ꯄꯤꯔꯦꯀꯣ ꯁꯤꯁꯨ 3-point ꯁꯤꯠ ꯕꯦꯜ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯁꯨ ꯃꯌꯥꯏꯗꯁꯨ ꯑꯥꯔꯝꯔꯦꯁ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦ ꯀꯞ ꯍꯣꯜꯗꯔꯒ ꯂꯣꯏꯅꯅꯀꯣ ꯑꯗꯨꯒ ꯑꯗꯣ ꯃꯌꯥꯏꯒꯤꯁꯤꯃꯗꯤ ꯁꯤ ꯈꯤꯇꯪ ꯇꯣꯡꯉꯦꯕꯀꯣ ꯇꯣꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯥꯏꯠ ꯑꯅꯤꯁꯤꯗ ꯐꯝꯃꯤꯕꯁꯤꯗꯒꯤꯗꯤ ꯃꯌꯥꯏꯗ ꯐꯝꯃꯤꯁꯤꯅ ꯇꯣꯡꯕꯗꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯀꯅꯤꯀꯣ ꯑꯗꯨꯝ ꯑꯇꯩꯒꯤ ꯑꯅꯤꯁꯤꯅꯗꯤ ꯍꯦꯟꯅꯤ ꯑꯗꯨꯒ ꯆꯥꯏꯜꯒꯤ ꯑꯥꯏꯁꯣꯐꯤꯛꯁꯀꯤ ꯀꯩꯅꯣꯝꯃ ꯌꯥꯎꯔꯤꯕꯀꯣ ꯁꯦꯐꯇꯤ ꯐꯤꯆꯔ ꯑꯃꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯁ꯭ꯀꯣꯗꯥꯒꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯐꯤꯆꯔ ꯑꯃ ꯑꯩ ꯍꯥꯏꯔꯛꯑꯒꯗꯤꯀꯣ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯌꯥꯎꯔꯦꯗꯅꯀꯣ ꯑꯗꯒꯤ ꯐꯣꯟ ꯅꯨꯡ ꯈꯨꯠꯇ ꯁꯨꯝ ꯄꯥꯏꯕꯗ ꯉꯥꯏꯍꯥꯛꯇꯪ ꯊꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗꯩꯁꯤꯗ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯤꯕꯀꯣ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯒꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯅꯦꯕ ꯐꯣꯟꯁꯦ ꯁꯤꯒꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯇꯥꯔꯗꯤ ꯁꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯏꯗꯁꯨ ꯍꯝ ꯑꯣꯏꯕꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕꯒꯨꯝꯕꯅꯦꯀꯣ ꯅꯦꯒ꯭ꯂꯤꯖꯤꯕꯜꯅꯤꯀꯣ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯂꯩ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯅꯤꯡꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯦꯗꯔꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯁꯦ ꯍꯦꯗꯔꯨꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯂꯩꯀꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯋꯥꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯁꯤꯗ ꯃꯅꯤꯡꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯎꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯗꯦꯁꯕꯣꯔꯠ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯀꯟꯁꯤꯗꯔ ꯇꯧꯒꯦꯅ ꯈꯟꯕꯤꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯃꯦꯀꯣ ꯑꯗꯨ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯒꯥꯔꯤ ꯊꯧꯕꯗ ꯌꯥꯔꯤꯃꯈꯩ ꯁꯤꯠ ꯕꯦꯜ ꯐꯥꯕꯤꯌꯣ ꯑꯗꯨꯒ ꯃꯁꯥ ꯊꯧꯅ ꯍꯦꯜꯃꯦꯠꯁꯨ ꯑꯗꯨꯝ ꯎꯞꯄꯤꯌꯨ